Kanagumbana hangba yai, haukiba kumja lising majanipan marifudara mathoigi Anglo Manipuri lalgi thaudok adu amuk hanna ningsingluraga ngasigi Manipurgi oiriba phibamsida karibu kanakhigedage. Tung hanna asum yengduna chatlaga manglomda kadai phawba changsinba ngamgedage. Miyoi kharana amuksu hairakpa yai. Bharat ki lusingba cha kaya marum phawba nongmugi kok nonaba matam konadringaisida singnungsigi athauba sing ningsinglubagi kanababu leiribra. Adubu ngasigi mirol sina Manipuri Phurupki lisat mangsilakle haina akiba phaunaraklaba matam asida lising majanipan marifudara mathoigi Anglo Manipuri lal ningsingba hena maru oirai. Aikhoigisu leibak khunai civilization ama leirakhiba matamdudagi Phurupsigisu lisat ama leirai. Kumja lising ama chamangadagi henari yulna yeklaga thamlamba Manipurgi ngamkhai thugaibagi hak kanagi mafamda leite. Konadi lising majanipan marifudara mathoigi Anglo Manipuri lal oirakhiba lising majanipan marifudara gi konung lal ho asi mapan thongda ningthau Surchandragi macen manau sing kalak yengthinaba midyeng khuba masagi oijabata khanba amadi Surchandra na michang mikhai naiba micham miyamgi kholau thaoidabadagi ayamba thorakhibani haijarabasu tasengna makti India gi ningthau panba lebak pumnamak lausilaklaba British ki Manipur busu makhoigi khubam nungda pusinba haiba Viceroy Lord Lansdowne gi game plan adugi banungda Manipur gi ningthau macha singna po kanglubagi watani. Phibam asi oiraknaba ningthau macha masel tinaba yadanaba makhoigi thamoida British na sahi kya sangna hu kamsinki. Mamaida madugi mahisaduna Manipur British ki khubam nungda takhi. Lising ama chanipan marifudara gi September 18 gi konunglal ho aduda British na sathakhiba thawong adu ngasisu malemgi chawkhatlaba leibaksinna nainabada angakpa ama oiri. Lalhau aduna khwaidagi oijaba phanghankhiba Kulachandra bu ngakpikhi aduga lalhau yawi haibagi matik chaba khudam sangdamsu puthokpa tawdana lalhaudugi lusingbani haiduna Tikendrajit pu pharaga loi thanaba hotnakhi. Amaromda Assamgi Chief Commissioner Quinton na Tikendrajit pu phanaba hotnarubudu achoba soiba amani haina matamdugi India lengak amasung British lengakna khanakhi. Kanagumba kharana konung lalhaudu pham amadi matik mangam pambadagini hainarabasu British na kanna maral siriba Tikendrajit tadi madugi ona tainabani. Konung lalhau loisilakpada hanglaba ningthau khubam adu mahakna pamlamlabadi yetpinaba kana leitana Tikendrajitna adum phanglamba yabani. Adubu Tikendrajit ki wakhalda madu leikhide mayambung Kulachandrada ningthau khubam sina thokhi. Ningthau macha oina poklaga ningthau khubam mihaudaba ningthau macha Manipurda supokhi haibasi malemgi ningthau macha singi puwarida mayeklana iramkhi. Masigi mathakta Tikendrajitta mayambung Surchandra amasung atai machin manau singbu hanabagi wakhal leikhide. Karigumba leiramlabadi madu Surchandra na British residency da leiringaida natraga Silchar yaunabagi lambida Tikendrajitna pangthoklamba yabani. Lising ama chanipan marifudara mathoigi March 13 da British na Tikendrajit phanaba landarakpa aduda British sing sathina maithikhi. Maithiba adu aduki matik chawkhre madu British ki loilam sandokpagi puwarida Manipuri singna makhoida tambikhiba para asigum kanagumba leibak natraga lengak amatana tawkhidri hairi. British na malemgi chanabigi wangmada Manipurda landakhiba amadi sathakhiba wayel adudagi khara thaidoklaga lising ama chanipan marifudara mathoigi Anglo Manipuri lal aduda Manipurna maithikibagi maram thibada thoidokna luroi. 18 suba sahisa loiramdai asidadi British ti malemgi khwaidagi mapangal kanba phurup haibadu oirabani. British Empire da numita de haibadu matamsida sapchana thoklarabani. Maramaduna Manipur gumba leibak macha asidi thamkhraga India amadi Burma gi achauba lanmi sing phawbana thingba ngamkhidraba British ki matik mangamne. Matamaduda Manipur gi sagol tongba lanmi tharaga apunba kangphal gi regular lanmi lising mangaromdagi helamde. Maramaduna British ka mayokna khiba lal aduda Manipur na mai pakpa ngamlaroi haibasidi masana tajarabani. Adum oinamak matamduda leiramba Manipur gi laluptagi semgatpa regular nataba lanmi lising tarani thoi aduna karigidamak Anglo Manipuri lal aduda saruk yakhidabano amadi matamduda konungda sizinadana leirambadagi British na fagat khiba yamlaba kusukhulaising aduga regular nataba lanmi lising tarani thoi aduga punna lan aduda sizinaramlabadi lan adugi mayon kari oiramba yabage haibasidi mareibak punungsijaba Manipuri pumnamaki thamoida matam choppagi oina hangduna ta leihoragani. Kanagumba kharanadi mathakta pankhriba lanmi amadi khulaising adu sizinaramlabadi lising ama chanipan marifudara mathoigi March 13 da British pu Manipuri singda khurum hankiba adumak amuk hana thoklamba yabani hainari. Kumja lising ama chanipan marifudara mathoigi ngasisu hingliba lisat natraga freedom ama haiba taragadi matamdugi layoi khraba Manipuri singna mareiba ki ningtamba ngakpa haiba mathaudang adu pangthoknaba hotnabada mai pakpa natraga maithiba thirudana pokngamdana pokpa miyoima pokpa muba leitana mareiba ki damak kathokpa ngamkhiba aduni. Oijaba thibasingi midyengdadi asumba haibasi mai pakpana lepaduni makhoina tayonaba ningkhairaba phurup ama semba pami
1974 गी फजरबा फिदम कयाना मतमदुगी अपिकपा असोइबा पुमनमकपु कुपसनदुना लाखी अचौबा फिदमबु काउथोकलगा अपिकपा असोइबाबु हेना चाउथोकहनबा हाइबसी साइंटिफिक ओइदे लमलोइ चनबसिंगबु पेलहनबा तौबा मिनाइगी लिसटनी फुरुकी लिसट नते इंडिया दा निंगतंबा इहौ बंगाली सिंगना मैचुदुना लाखी सुरेंद्रनाथ बैनर्जी दगिना लालहौबा अरबिंदो घोष फाउबा याउना बंगाली फुरुपना फिदमगी मसक ओइना मंग थांगतुना येंगलखिबा कांगलुपती 1974 गी मणिपुरी अथौबा सिंगनी जेरोइना महाकी पुवारीदा इबता नतना 1974 दा बेंगोल दा फोंगबा सेफोंग खुदिंगदा नुंगतीगी कांगदना 1974 गी मणिपुरी अथौबा सिंगबु थागतुना इखिदबा थीबदा अवाबनी निंगतम इहौगी फिबादा येंगलबदी हिंदुस्तानी सिंगना हाइनै बंगाली सिंगना ngasi खनबदु हिंदुस्तानी ना हयेंग खनगनी 1974 ना हाइरी मणिपुरी सिंगना ngasi खनबदु बंगाली सिंगना हयेंग खनगनी 1974 गी एंग्लो मणिपुरी लाना पीरिबा फुरुकी फिदमदी ngasi गी मणिपुरी सिंग पंगथरनु मिकअप थोकलो मांगलोम दा सतखतलो हाइबनी